Gamgi faida ngarang kuki singna Senapati District Student Association ge luchingba khara Furakhre hade wangkhai mehaugum lampakta Second World War gi bo mama lebak tawbada phangle hade Kangpokpi bazar da kuki village volunteers singna duty tawre kuki len manungda kuki army natana police amadi army mawa satre haina social media page singna thagana rakle NCW na kanglu phuruk ki marakta michang mikhai naiba thabak thong sa thare haina kuki women for human right na kuki women for human right na National Commission for Human na haujuk thokliba irang asigi manungda mathau taba lokhatpam thokpa mathau nengthina paikhatre amasung kanglu phurup singi marakta michang mikhai naiba gi thabak thong sa thare haina paral sikhre lobasigi maikai dagi haukiba 2023 gi May 3 dagi haurakhiba Manipur da tholiba crisis asina maram oiduna ngasi phabu kuki nupi singna thengnariba saitheng amasung systematic discrimination asigi matangda commission na makhal amatagi oiba khongthang amata paikhatana neglect tawduna leire haina su pedaba phongdokre ngamkhai da khundariba singi demographic mapping semgadore India Myanmar border maroina Nagaland Mizoram amasung Manipur gi ngamkhai ga tainaba mafap singda khundariba singi demographic data mapping sathaduna ain kaina sangsilakpa sing thingnaba sambal khaba hena khudong chagani haina Union Home Minister Amit Shah na phongdokre wafam ase Agartala da pangthokiba North Eastern Space Application Center Society gi taragani thoi suba meifamda thauburel oina saruk yakhiba Union Home Minister Amit Shah na phongdokhibani mahana high border area singda comprehensive survey chathaba haibasi tangai fadaba amane North Eastern State mari Arunachal Pradesh Manipur Nagaland amasung Mizoram da Myanmar ga tainaba punna kilometer 1493 fencing tawdana leide India Myanmar border gi kilometer 1493 ase Ministry of Home Affairs na sambal khaduna khulai amasung narcotics laron basing thingnaba lupa koti 138 changna thabak paikhatpa haure haide waroisin puraknaba political dialogue changi military solution kanaroi haina Himalaya na phongdokre Manipur lenga ki consultative committee member retired Lieutenant General Konsam Himalaya na Manipur crisis ase political dialogue khaktana waroisin purakpa ngamgani phurukya na khudaminaba oibana military solution kanaroi haina phongdokre awang nongpolamdamgi Indian Army da Lieutenant General oiba hanba officer ama oiba tanatana Kargil war gi hero amasu oiba retired Lieutenant General Konsam Himalaya na Kolkata da pangthokpa symposium amada mathaki wafam sing ase phongdokhibani Manipur da khundaminariba ethnic group singi marakta nusi chanana laiminanaba thabak sing lokhanaba Manipur lenga na semkiba peace committee gi member oiriba Konsam Himalaya na hai awang nongpo state singda phuruk kanglo asuki matik yamna leiba amadi makhoi gi tonganba aningba apam sing leibana government da yamna chauna singnaba ama oiri kumja 1998 tagi 2008 phawba Rajput Regiment 27 suba battalion puramba Konsam Himalaya na hai thogliba thodo wathok sing achumba lambi amada warasin puraknaba hona hodrabadi North East India da aikhoina mai pakwa haibadu uba phangloi awang nopol lamdamda tongan tribal chamaga marfu taret hena leibaga loinana tongan ba lol chani nipunipa leire makhoi sing asigi aningba pamba pumnamak manaba nate maram asina manadaba puruk kanglop sing asigi aningba pamba sing thunganaba honabada Indian Constitution da asawa singnaba oi Indian Constitution na leba asigi mipum khudimaki darkar oibadu consilia dubu mipum khudimaki aningba pamba di consent ba ngamde hana su phongdoki